Novel coronavirus ki laichar asi thengna na bahona wada barat lainga ki mai kai digi angam mateng pigani haina State Minister for Health and Family Welfare Asini Kumar Chaube na phongdokrai. Hauzik fawbudo electric connection tawkhraga prepaid meter pandaba consumer lakh amaga lising humfu manga rom lei mai degi sen tongbugi wafum leiti haina Power Minister TS Bishwajit na haikre. Malem gi oina hauzik aki bama oriba coronavirus ki laina asi changlaktana bahaiduna akan bajik sin thorang lokhalingai cherakta jiribam da hangba checkpoint da doctor ama ta leitana male nurse na yengsinbigi thabak chathari haiba wafam asi sarkar asina lumna lawhaningi haina Sugnu Kendra gi MLA K Ranjit na assembly mi from the phongdokre. Tabada yamna thamoi sokningai oiba thodok amada bor mamanaba amana borgi macha nupi thokpa chahi 13 khakta ngaibi nupi macha ama nupi oibigi kai khumnaba manghanbiram lei thodok asi ngarang numidang pung 13 makhairom tarakpa duwaida lamlai police station gi manung janba nongada gi mafam amada thokibani ngasi ayu pung 8:40 rom taba matamda Kaching police station gi manung janna leiba Kaching lamkhai Khasim village ta leiba JKS construction private limited ki office ta Chinese hand grenade ama langsinduna pokhai halamle laibak fabadagi asoka pandi yaukide lamdam asida mayai kaba nisana pirakliba safu marak asida lainakna ganja amadi yungang legalized tawbu afamase hauzik chathariba assembly mifamna ayaba bibiganu haina nupi samas ki president DH Ramanina lainaki puning jingselakle street vendor farm libi imai bel singna ngasi fawba khwairaman kaithel asida neta na point onba fangaudre City Police ki Mike Panba DI gari laklabra haina mangak thangatuna yenghore Jiribam district ki manung chana laiba Khasimpur Bazar da laiba Primary Health Sub Center PHSCSC District Immunization Officer DIO gi miyeng watpadage mathau ningthina tawdre amadi PHSCSC gi masagi building leitabana yumfam leitaba sub center ama oiduna leire Council of Teachers Association Kotana Chatkiba Chahi gi thokiba Oja Singi Revise of Payment ROP gi matangda nauna semtok semjin tawnuna ba changsilakiba khongjang singbo lenga kasina tumina laisinbagi mayokta Kotana lakliba February 18 dagi khuthang chara henbagi khongjang sing jangsilagani haina association asigi convener CH Santukumar Singh na haikre Coronavirus namiyoiba khunaida landaraktuna mi hapagi chang hengalakle Malem gi akhang hai kayana su thizin leptri Varatasu laichara sigi mi paina baledi Imphal East District ki District Child Protection Unit na senduna Child Protection Child Marriage and Adoption haiba hiramda nongmagi oiba awareness program ama ngasi luwang sangma mayai lekai community hall pangthokre